COVID-19 positive oibadagi negative oiduna mayumda home quarantine tawduna laibi leishabi ama thawru yalaga siramlei COVID-19 positive oibadagi negative taraktuna home quarantine tawduna leirakhiba leishabi ama ngasi ayuk thawru yanduna siramle hari thawdu asi irilbung PS ki manung chanba singjangmai Pabia Pandit Laikai da thokibani laikhidrabi leishabi adugi maming Nauraibam Sarju Zai Kunganithu apokpa en santa kawi hari thawdu asigi matangna phangba pawnai laikhidrabi leishabi si Chandigarh master tawbani leishabi masa asi khanghaudana lok thungla I haiduna Delhi gi hospital amada masa checkup tawrubada positive oire khaibagi report pirakpadagi mamang thagi sachet kungu humdoi da Imphal thoroklaba matung sachet kunga mapanda basikhong PIC da quarantine tawduna leirakibani hari quarantine tawdunge COVID-19 positive oirakpadagi Jenims COVID-19 water lengduna leiraba matung tha asigi taraga marida amuk hana test tawda negative lakpadagi home quarantine tawduna leirakibani hari paw sinai mahak ngarang maru kokthokhtuna sana asawba ma siduna mama nabi hoida satkani haina tawbada mama mapana thingbaga loinana ibema nongmani ni ngai kisi haibada hoi heramlaga leirakibani ngase yupung tarurom taba matamda imung manungi mi singna maki kada sangluba matamda moregi phi amana thawru yandan leramane paw du tabdagi irilbung police ki osi thungju esi ki quarantine in charge Dr. Case Hemanta amadi Manipur forensics ki team ama laktun asi baksang adu yengsilaba matung Jenims ki middle sangda thamkhrei irilbung police na case amasu register tawkhre hari thawdu adugi matang imung manungi miyoi sina phongdorakpada health department na COVID-19 na positive oiraba miyoi sing wakhal son thandana ba thabak pakhe aninge Thongju asigi quarantine in charge Dr. Case Himanta na hai laina asigi digi ngakthokna ba aikhoi ama toina section ba mathok tai laina asidigi ngakthokna ba lainga na matam goina pekhalakwa section thorang sing miyam na ngak na satpiyo laina asi na re haiduna puning sothabi no ainasu pawsina makhatari marak thana government of Manipur COVID-19 kamal control room nagi thadrokpa COVID-19 gi Manipur gi oiba update nauna miyoi maudrago humdoi amasu COVID-19 positive oire miyoi yangkhai ga tarukna male ni aduga miyoi Kuntraga tere female ni haidi aduga mokoi singasi hausi COVID-19 positive oira miyoi singasi BRDL rims te miyoi humdraga ma oya pa khanga khibani aduga Jenims gi miyoi taraga ni pai khangla khibani aduga miyoi singasi Chusampur gi miyoi tara Imphal East gi ani Imphal West gi ama Kaksing gi tara humdoi Kamjong gi kunga mathoi None gi ama Tamenglong gi taraga mari Senapati gi tru amasung Ukhul gi kunga mangani haidi mokoi singji atop state sing gi halakhiba miyoi ngatane aduga mokoi hausi COVID care facility singda laikre aduga ngasi nauna miyoi kunga humdoi ama sidagi discharge tawkhre aduga Maitram dagi taruk Rims dagi tara amasum Jenims dagi taret mokoi singsi COVID-19 free oire haina RT-PCR test tawda khanglakhre aduga hauji apunba positive oiba mi masingsi lising amaga samaga marfuga manga sure aduga active oina leiriba miyoi masingna satirek kuntra sure aduga recover tawba miyoi masingna samri ga yankhai ga ma suraina su pawsna makhatana phongdorakli Atopa marueba paw manamu July amadagi numit taraga mangani amaga lockdown sangdolagani inter-district bus service horagani hayengdagi flight manga lakpa horagani state asida COVID-19 positive oiribesing asi mapandagi lakpana ayamba ngaktani positive oiribesing manungda friend line da laiduna thabak tawriba miyoi tare natana state asida community spread tawbagi wafam laiti haina Manipur gi chief minister N Biren ngasi pawmising da phongdokrei Babupara leba chief minister gi Bangalore pangthokpa pawgi mifam amada CM Biren hai COVID-19 na maram oiduna state asigi oirakliba phibam asi yengduna lakadoriba July amadagi July taraga manga fawba numit taraga mangani amaga lockdown makhatana sanglolaba Manipur lengana warep laure lockdown sangdok pakhak natana July amadagi state asida inter district bus service haunabasu lengana warep laure masigi dama anaubu SOP ama Manipur lengana athubada lakthoklagani inter district Bus service haurobasu atopa public transport system dadi ayaba lairoi Manipur miyam na anauba SOP asi ningthina ngana satpiyo aduga friend line de leba worker tare natana community spread tawba laitri positive oiribasing mapani gi lakpa ngaktani minister